All Assam Manipuri Students Union na Kamrup District na sinduna ngarang Guwahati gi Kekura Naga Rally Poster Campaign on Cleanliness pangthokre. Ngarang numidang Kohima PWD Colony maina chakre laibak fabadagi miyoi amata asok apan yaukhiba leite fire service ki kangbuna mai kanbagi thabak chathaki. Ngarang Meghalaya gi East Densia Hills District ki Lumsongda leiba Star Cement ki thabak sufamda bom pokhaibi thodokta sinmi ama asok apan nangkhibaga loinana lantum amanga ta thokre. Bharat ta COVID-19 na naba mi gi masing lakh 49,938 yaukre adom oinamak laichad asina narambadagi fagalakpagi changdi hengalakli haukiba pung kunmari da fagalakpagi chang chada 43.10 oiri.